ngasi nungdaram phong ki tuan tuan ma che phong sing ni ma roi ba pau sing khong ga char ga mem da share tau jigi ahan bada tha sigi kun ga tret phau ba tare suba UGC pe regulation order thok trabadi mathang numitagi khongjang sangsilagani phegoksta Federation of Government College Teacher Association Manipur gi General Secretary Dr. M Momendrona Haikre Oza Singh National Policy Tare Suba UGCP Amadi Regulation 2018 Lengaki Cabinet na tha manga romgi mamangda approve tawkraba hujik phaw order thoktana leire tha sigi kunga tret phaw gi manungna Cabinet na approve tawkraba tare suba UGCP Regulation 2018 gi order thokpidrabadi mathangi numit January kunga nipan gi Oza Singh suspend tawkraba agitation amuk hana resume tawduna khongjang changchilagani wafam asing se ayuk press club ta paumi sing unabada magna phongdokibani magna makha taradun atopa India gi state singdadi tare suba PA gi approval piduna order phabu thokre aikhoi gi di cabinet approve tokraba tha manga helaba phabu order thoktana thambire January kungani panagi khongjang chathagadori basida online class tobo amadi academic activities sing boycott tawgani handaki khongjang sidi government na mamangda moithem tawraga written assurance piraga khongjang handokpa adu tawraroi order hek thoktriba phawba khongjang changsilagani haina su mahakna makhata na phongdokhi ngasai su aina tentang na share tawjakhraba masum yamna thamoi soniya oiraba maruiba pawma myamda muhanna share tawjage car accident ex minister Himanta Sokli mahaki loinabi Dr. Pratitana laikhidrei ngasi ayuk pung 10 makhairom taba matamda Kaksing police station gi manung sana sora amadi langthabal ani lonaba Imphal Morelamida accident thokpadagi Manipur Pradesh Congress Committee MPCC gi president oiriba Thobal district ki tentha khongbaldagi ex minister Moirangthem Hemanta Sokli mahaki loinabina thogdok thokpham adumakta laikhidrei press na police tagi phangba pawgi matung inadi accident aduda laikhidrabi ex minister Hemanta gi loinabigi maming Dr. Pukramap Ningol Moirangthem ongbi Pratita Sik Yangkhai ga mathoi kawi hauji RIMS hospital doctor oina thawpuduna ana layengi thabak tawduna lairibani lebak thiba thawdo asi ex minister M Hemanta gi Bolero registration number MN 04A6575 ta maki loina biga Kaksing tamna lakpada lambi da lairamba hameng ama thaidokna hotnabada palelomdagi haigalakpa Mahindra company gi KUB 100 registration number MN01G4663 na thomjinbani hairi soklabi ex minister Hemanta Kaksing da laiba Jiwon hospital da first aid piraba matungda Langol da laiba Sijo hospital da refer tawkhre laikhidrabi asigi masanupi ama masanupa ama lehauri haina su pawsin makhatana phongdorakli makhasa tharapoi tentakna topa maruiba paw khramuk mayam da share tawjarange CBSE gi class 10 amadi 12 ki exam May 3 da pangthoknaba laukthokre kosem amadi bosem na lobo parikya singdi kamdauba India gi oina COVID-19 na positive oiba amadi laisat asina siba mi gi masik nongma gi hantharakpadagi matam kuini school thingjinduna lairik tamba lepluraba mairoi sing lairik tamba haunaba Thaurangi manungsana Central Board of Secondary Education CBSE gi class 10 amadi 12 ki exam May 3 da pangthoklagani haina laukthokre Manipur gi oinadi Council of Higher Secondary Education Manipur Kosem amadi Board of Secondary Education Manipur Bosem na lawa parikya singdi kamdogani haina hangnaragli masigi mamangda practical na mass amadagi haugani aduga theory na May 3 da pangthokpa haina lakthokibani masida natana Bharat ki state sing haibadi West Bengal Maharashtra Kerala Gujarat Haryana amadi atai state ayamba singi su April thakhaidagi school sing class SPO ningthi na ngaklaga pangthoklaga megi anganba sayol phawda final exam pangthoknabagi thorang pakhatpa hokre haina su pawsina su makhatana phongdorang libini duga mayam Manipur goin hauji anobo pawma lae mayamna share tawjarake Manipur gi su final SOP school reopening tawbigi mayam notice magic thole mayam ado si video sigi loiram dai doina hapsarage atopa pawamana tha sigi mari amadi manga lonaba hingda Bengul Yangbi mayang Imphal da leiba temba Usamgi yummai tharamba miyoibu phabinaba JAC na January 5 dagi Police Department da taksinduna lakhibabu thabak oina pangthokidana laibabu JAC na penaba phongdoktuna police da thomjinkiba loinana JAC na Chief Minister Mayang AC gi
MLA Police Department Memorandum Pishinkiba Amadi Manipur Police ki Maikaydagi numit humni phawbagi manungda chenariba miyoi phagani haibagi thajaba pikhi hainasu paw amana makhatari loisilakpoina topa maruiba paw khara namuk Manipur Sakarna mayek sengna haide Samungau United Front Manipur ki chairman Samungau na haikre Sarkarna war on drug ki manungsana Manipur ki district singda tharamba yanthatuna mangankre amasung yanthatkiba si haurakpada ngairiba mahai yalaga loktriba natragana mahai yanduna lokpa loikrabra haibasi laingakna mayek sengna haide wafam asi ngasi nungtil pawmisinga unabna siri Samungau na phungdokibani magna makha taraduna hai popi pamising asi mahi panduna loktringaida yanthatpa oirabadi phare maru lokpa loikhraga yanthatpa oirabadi kanaba karino haibasi BJP amadi masiga sungsinaba sarkarna praja miyam amadi North East Nipanda hangan birabadi sarkargi war on drug natragana war against drug ki niyam method ni haina friend asina laujage haiden spaw sin makhatana phungdoragdi makha satara poina miyam ngasi gi oiba COVID-19 gi update miyam da share tawjage Government of Manipur COVID-19 Kamal Control Room dagi thadorapa press release number 291 ngasi gi pung manga phuki oiba update ma'am da share tawjage puna ngasi miyoi taraga matoi COVID-19 positive oire general population dagi aduga miyoi ahum amana Central Armed Police Force dagi COVID-19 positive oire apun boina ngasi Manipur da COVID-19 positive ohen kibasi miyoi taraga mari ni aduga general population miyoi taraga matoi asi miyoi mari amana nupani miyoi taret amana nupini so haidi adu ngasi positive ohan khraba miyoi singsi Imphal West dagi mari Imphal East dagi ahum Bisnupur dagi ani amasum Sursampur dagi ani ne haidi aduga makhoi gi lokhatfam thokpa section thorang sing sarkar na khot khri so haidi aduga ngasi pung kun ga mari da COVID-19 miyoi amata sian kidre haidi adubo apun boina sian khiba miyoi masingdi sahum go humpu ga manga su rehaina su paw sina haidi aduga ngasi ki oina pung kun ga mari sida COVID-19 dagi pharak tuna negative oiduna research tokhiba miyoi masingna puna miyoi kuntraga mapanisu press release na makhatana phungdorakli aduga state sigi oina hauji poki oiriba recovery rate si ma'am 97.01% hainasu press release na makhatana phungdorakli du loislakpoina ma'am da maruiba pawngatanga update pijaramge hauji ngaki mawangna tholakpa SOP ama ma'am da chawrakpa ma haijage COVID-19 SOP guidelines for health and safety protocol for reopening of school and learning with physical social distancing haibama aduga ma'am prepared by Education School Department Government of Manipur gi ngasi SOP ama ma'am notification ama dithoe adu tawutabu notification ji ma'am PSC more than 50 oibana hadi kutak to pabi khutong chaba ji phangjadre adu sungshoidan ma'am sigi update si horen pung nipan makhai mapan sungshoidan update pijrake adu SOP ama dithokle aduga ma'am na sigi video si matang sai lusinjrage hujki oina di aduga horen atheng bada ma'am paw marik chumna share tawjarage aduga video si yengbibu lora matungna ma'am kari wakhalo lebibigi halu sunjoi suduna comment box ta comment amta thambira moen thank you